ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯒꯤ ꯇꯥꯡ 5 ꯊꯥ 3 2023 ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯒꯤ ꯃꯧ ꯆꯍꯨꯝꯃꯨꯛꯅ ꯌꯥꯎꯁꯪꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯣꯏꯕꯤꯔꯤꯕꯤ ꯏꯆꯟ ꯇꯃꯥꯅ ꯃꯧꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯧꯁꯤꯡꯒꯤ ꯃꯤꯡ ꯑꯗꯣ ꯄꯨꯟꯅ ꯑꯣꯠꯇꯨꯅ ꯂꯣꯇꯔꯤ ꯇꯧꯖꯩ. ꯑꯐꯥꯎꯕ ꯃꯧ 3 ꯈꯟꯒꯠꯇꯨꯅ ꯏꯆꯟ ꯏꯕꯦꯝꯃ ꯇꯃꯥꯅ ꯈꯨꯗꯣꯜꯄꯣꯠ ꯇꯝꯕꯤꯈꯤ. ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯧ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯆꯤꯡꯂꯦꯝꯅ ꯂꯣꯏꯁꯤꯟꯈꯤ. ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯍꯥꯏꯔꯤꯕ ꯃꯧꯁꯤꯡꯁꯤꯅ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯒ ꯆꯥꯈꯤꯕ ꯆꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯤꯂꯥ ꯐꯂꯥ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯂꯤꯂꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ. ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯏꯔꯥꯕꯣꯠ ꯚꯥꯕꯟꯗ ꯆꯠꯇꯨꯅ ꯃꯅꯥ ꯂꯥꯟꯊꯣꯛꯄ, ꯊꯃꯣꯏꯒꯤ ꯁꯩꯔꯣꯜꯁꯤꯡ ꯁꯩꯊꯥꯕ ꯑꯃꯨꯛ ꯌꯥꯎꯖꯔꯨꯏ. ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ. ꯃꯇꯦꯛ ꯈꯔ ꯄꯥꯎꯗꯝꯖꯔꯛꯀꯦ. ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯑꯗꯨꯒ ꯂꯣꯏꯕ ꯐꯥꯎꯇꯪ ꯌꯦꯡꯕꯤꯌꯨ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯍꯧꯅꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕꯗꯨ ꯈꯤꯇꯪ ꯂꯧꯖꯒꯦ. ꯌꯥꯔꯦ. ꯆꯥꯛ ꯊꯦꯡꯉꯥꯅꯤ. ꯌꯥꯔꯦ. ꯉꯝꯗ. ꯚꯤꯗꯤꯑꯣ ꯂꯧꯔꯛꯑꯒꯦꯀꯣ. ꯉꯝꯗ. ꯌꯥꯝ ꯌꯥꯝꯃꯦ. ꯃꯌꯥꯝ ꯌꯥꯕꯤꯅꯤꯀꯣ. ꯑꯗꯨꯁꯨ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯍꯧꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕꯗꯨꯅ ꯌꯥꯝ ꯌꯥꯝꯃꯦ. ꯃꯌꯥꯝ ꯌꯥꯕꯤꯅꯤꯀꯣ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀ꯭ꯔꯣꯁꯁꯤ ꯑꯣꯟꯊꯣꯛꯄꯤꯔꯒ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯅꯤꯗꯪ ꯌꯦꯡꯊꯣꯛꯄꯤꯔꯛꯑꯣ. ꯃꯁꯤꯗ ꯃꯣꯏ ꯀꯥꯏꯗ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ. ꯂꯥꯎ ꯑꯅꯤꯗꯪ ꯊꯣꯛꯄꯤꯔꯛꯑꯣ. ꯊꯥꯖ ꯌꯥꯔꯦ. ꯔꯕꯥꯏꯅꯤ ꯊꯣꯛꯂꯛꯑꯦ. ꯑꯗꯒꯤ ꯑꯃꯅ ꯑꯍꯥꯟꯕꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯉꯧ ꯏꯕꯦꯝꯃ ꯐꯣꯔꯁꯥ. ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯈꯥꯡꯉꯦꯝꯕꯝ ꯍꯦꯅꯥ. ꯃꯤ ꯈꯨꯌꯥꯝꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ. ꯃꯤꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ. ꯑꯩꯅ ꯎꯗꯕ
tahu di ba? Saya ring dira. Itu padu ni ngata ko thor. loinana professor advisor advisor su oyi ba ja language de goya ma sigina keso kona loina agency de ba ko monjai aduga Lord Stan